Assalamualaikum warahmatullahi wabarakatuh. 2012 February da ihang ni ijaduna phongjakhiba psychology amsung philosophy de yumpham moiba aduga Islamic tasawuf-ki tazkiya-e nafs haiba line lambi subject aduga mari leinaba lairik masa Nafs-Meeoyba-gee Mahousha haiba lairik masa adugi audio pothoktuna adomgi mafam khodon tamjari. Ahanba saruk Nafs-Meeoyba-gee Mahousha ngangkhai lanthok khraba lamket lamhai khraba amasung malengi duniagi punsibo thoina pam khiba mahak adugi lepham achak maikol oigani toigum sung adung mamioi sing mahak mahaki mapugi mangda lepaki jaramba amasung nafs pu masabu warak setlamba sen najaramba taseng namak janat mahaki thikana ni Quran chawrak fa artha sura number 18 ayat number 38 amasung nifuga mathoi Ibne kasina habirami taibang pan basita mioiba makhal ani lay ahan bagi sina masana masagi nafs pu haibadi masabu laksin khraba khudum san khraba nafs ki makha pon khraba kanglup ama aduga anishu bagi sina masagi nafs pu mahak masa mangna khudum sallaba mahaki thauda illaba mahaki makha da lairaba kangbu amani Nafs pu chawrak pa artha da indrigi apam mihau kam kalak mihauba napan singba mi amagi fattabagi maikai rom da leiba machari singbu akhlaq ta hairaga akhlaq hi rajilabu khangnei kupthabada mi amagi Mahousha puriba soul psyche ego self life person heart mind machari punamak pu khangnei Nafs ki mawng ase Quran sarif ta thak ahum haibadi nafse ammara phatta babu thawin sin piriba nungi insin basafu nafse lawama isaki nungdagi insil lakli basafu mayam siga phata khanglaba amsung masana masabu marani yajaraba nafs ani chuba thakni amasung ahum sawada nafse mutmainna ingthaba nafsa haibadi masana masabu maran yajaraba matungda masagi maran ase yajabana maram oiraga ingthajaraba Allah gi maikei onsin khraba nafs isa hariba thak ahumasi panbiram labasu purjogani din singna Quran gi mangal dagi amuk Meeoyba-gee Mahousha bu hena khangnaba nafs pu mamutta na khangnaba thak tare thokna khaidok piri amasung nainengai oiri ahan ba thak isagi ahan ba thak ase yathang piba nafsni nafse ammarani Thawai pan ba punamaga se taibang pan ba sida masa marom dong hingbang ngamnanaba masa masagi matik magun sing puduna malem da khongdara i lana thabire i pan gi oiba hai singbagi matik magun tanatana pan gi hakchang kaya sibo thau pangan bangamba sakti pangal atumba amasung akhingba ani thongna loinare i madudi aram khawram gi maina machinjak thi halli Jahan thaghalli aying asa phawbana madudagi hingnanaba thupchapam thihalli karigumba aram khorambagi mai asi leiramdraba amsung masi phawramdragadi sa singna machinjak thiramloi Meeoybana hingchadrabadi sini haibagi wakhalna mangoinaraga charabachu sa singdadi hairi wakhal asi hanthabadagi makoina aram khorambagi thawinchina chahanbani natrabadi makoi chiramgani Anaba China kol phawbana sok pandanaba cheksil halli khodamoina ikoina sorokta lamjauda sa san sing hui sing gari lakpadi chenthokli makhoina sok panbagi tajaraba experience leibadagi nani madugi China kol phangani haina chenthok lebani makoina chenthok lebado gari sing aduna sok laga makoi soinai gani hingbada taklip oigani natraga sigani haibagi wakhal wal sina mangoina raga chenthok pan natte anduna Allah taala na anaba China kol si hapsin biduna makoi bo kudong thibadagi hinghalli hingnabagi lamda thawinsin piba pangal sing asita natana charon suron tahannabagi indrigi apamba khawrangba mayai kaba kam hakan gi pangal mai asina nupa nupi gi laba monggi marakta thawsana handuna charon suron tahannabagi maram oiduna yumban kaibal hali amasung Meeoyba samaj ama lepi duna taimang pusi haibadu mapung phali aduga Meeoyba nattaba topa hanthaba jiba sing makhoidasu hairiba kamgi amaga pamnabagi mai asella talana hapsil handuna makhoiba amaga phangna hali amasung charon suron tahanduna tayang pan basida makhoigi ai species asi makha thangdaduna lehlibani nattaduna hairiba nungi apamba kamgi apamba hakchangi apamba ase leiramdrabadi Meeoyba jati nattaba atopa jati singdi atopa jiba singdi nahana mulam nagadabani toigum sung Allah gi khosem yengbiu aikoi nungda masiga apamba khawrangba se hapsin biduna Meeoyba jati ta nattana jiba kangluk kaya male masida ngasi phawba uduna lehlibani
हाइरिबा नुंगी मई असे इंद्री की मपुंग फाद्रिंगेदा अतुंबा नुंगी पांगल ओइना लोतुन लेरम्मी इंद्री मपुंग फागलकपगा लोइना पांदा याकाइरई अमसुंग मतंगी मतुंग इना मखोइगी मरक्ता कांगलुप अमना खमखी पोक ऐदगी हाइबदी मपोक ऐदगी लोइना जरकपा पुंगिंग वाखलगी शक्तिगी अपाम खौरांग बना सिंगबा इहुल सिंगबु मफम मतम चाना विचारगी मखादा पुरकपदा मियोइबगी पुंगिंगी अचुंबा फजबा असेंगबा ममल मिटना उबा फंगलई मियोबदा विचार शक्ति लई इस्लाम की पुंसी की चटना कांगलोल असे मियोइबगी विचार शक्ति बु थबकतो ओथोक हन्नबा मपुगी माइकैदगी फंगबा सेंगदोगलबा लंबी अदुनी मियोइबगा सांगाना सिंगबा तोप जीव सिंगी खेतनबा से मपुंगदा विचार शक्ति लईबा लईतबा असिदनी अतोप जीव सिंगदना इंद्री की अपामगी मखा पोंदुना अहानबा महौसादा हिंगी हाइबदे लोइना जरकपा महौसा लोइना जरकपा इंस्टिंग अदुदा हिंगी अदुगा मियोइबना इंद्री की अपाम खौरांग बाबू खुदुम चंदुना मपुगी खुसिन थौरांग पुरक्तुना हाइबदि लेपिरमिबा विचार की मखादा पुरक्तुना अफबता येंगलगे हिंगी मियोइबना लेखा ताबगी मरम असे मसागी अपामबा खौरांग बना ngमखै लांथोखिबदगिनी हाइबदि अहानबा अखोई लोइना जरगलिबा नुंगी साफुसिंग इंस्टिंगसिंग इंसिनबसिंग असिना मरम ओइरगा ngमखै लांथोखिबदगिनी मसिगी मरमदि मियोइबना मसागी अपामबबु फंगननबा होनबदा मसागी थमोइगी ईमानगी वखल थमलक्तबा अमदि मसागी ईमानदा चौखटपा पिरक्कदबा मओंगदा मसागी अपामबा थुंगननबा होनदबदगिनी मियोइबना दुनिया ही ओइखिबदगी मसागी अपामबा खौरांबगी दमक्ता अफाफाता चुम्बालान तुंगोइनरई अपाम खौरांबगी मैसाक असे नुंगदा यामना वांखलगलबदी कराम मिहौबगा लोइनना पुंगिंगी हक्सिनखिबदगी पुंगिंगदा हक्सिनखिबदगी करिगुंबा पोट नत्रगा करि कनागुंबा मी अदुना सुमतखरबा मी ओइरई कनागुंबा अमना करिगुंबा पोट नत्रगा कनागुंबा मी अमना सुमतखरबदी विचार शक्ति मांगखि मसिबु मतंगी नहारोन सिंगना नुंसीबगी मिंगदा नुंसीबदा ngauchatnaba amsung नुंसीबदा ngauba asina singba ming थोंजिंदुना लान सखंगी मसीदा सेंगबदा अपाम मिहौ असिगी था वांगखिबा amsung अपाम मिहौ असिना सुमतखिबा amsung सुमतखिबागी मरमना महाकी विचार शक्ति मांगखिबगी मोंग अदुनी मसि नुंसीबा नत्ते नुंसीबदा इंगथगदबनी amsung विचार शक्ति ख्वाइदगी वांखलकदबनी amsung अल्लाह तालागा तस्ता हाइबदे मागी लिंगदा लैगदबनी विचार शक्ति मांगखरबा मिसिंगना मसागी मांगदा अयेतपा अपनबा ओइबसिंगी ममल करिमता लैरक्ते मसागी मनिंग थोंगननबा अरैबा उपाय थिरकपदा हालेंग लगते तंकक असे औरपददी मियोइबना अतोपबु करिसु लैतना मरम अमगिसु हातपा तुप्पा ngमलकपा अमसुंग मसाना मसाबु फावबा माकहन तागहनबा हातोकचबा फावबा ngमलगलिबा असिनी हाइरिबा सिमक अखोगी नहारोन सिंगदा उबा फंगी मखोइना मखोइगी अपामबसिंग अमदि मखोइगी नुंसी नुंगोनबगी मिंगदा लैनरिबा मीसिंग अदो फंगनद्रबदी हाइबदी मखोइगी माइकैदा लाक्तरबदी अतोबा हातपा नत्रगा मसाबु अतमागात मसान मसाबु हातोकचबा सिजबा फावबा अखोइगी समाजदा तोइना उबा फंगली नफ्से अम्माराना ख्वाइदगी वांखलकपदा सागी उहुल पुरई अमसुंग सारम चना मियोइबगी मफमदा साफोंग लई मिहातपसिंगदी मिराइसुई हाइनबा लैरी मियोइबा कांगलुप अमगी नत्रगा समाज अमगी मरक्ता नफ्से अमाराना वांखलगलबदी मथक्ता हाइक्रिबा हाना सुनबा अमसुंग मसाना मसाबु मांगहन तागहनजबगी थागसे वांखलई ngasi manipur samaja oiriba akiba phiyam ase raniti natraga senthunggi phiyam fattabadagi natte sumnatangi napse amarana kham thengno wangkhalakpadagi ni hainingi sufi singna napse amaradagi lauduna kam pesan asawba nakpana singbu sumnatagi nafski mingda artha halli नफ्से अमारा की थाकता लैबा मीसिंग दी लोंदा खोंदा फजगंदे अकांबो वाही खोंचो बेफार याउदबो वा अमदे मिनम सोरी ओइजनाम नमथाक तवगल्ली थाजगंदे अदुगा अतोपददी थाजहल्लगा हात पाहाइबदो तवगल्ली मसेन थमोय सेंगदबा नियत अनिंगबा चुमदबा हाइना खंगनरी ख्वाइदगी नेमबा थाकता लै मसी ईमान की अवाटपनी चाब थकपगी मतंग लाकपदा आदब की खिलाफ असेंगबा महौसादगी ओना तैनबा ओइगल्ली हेक पेंद्री मखै साइ थई पेंदबा अमसुंग करामी हौबना ममिना उरिमा मखे हाफम लैत्रबसु युना सेंगबने सागल लोइना मपु पोखाइगदब मखै साइ थई लोइना लोइरगा लैबा याददुना अमुक ओथोई मवंग असिदी सांगा सिंगदा फावा तौदे मखोइदी मपुक थल्लबदी चाब थकपा लेपी अदुगुंबा नफ्सा अमारदा लैबा इस्लाम की दिन की कांगलम इंदबा नत्रगा गैर सिंगना मपुक थल्लबा मक्तदा करी तौरगा हापसिन बा हिंजिनबा यागदगी हाइबा उपाय थी
asina lamdam sigi midi sak sade sakna mi sai hainaba leirei nafse ammaragi mi singdi asaba morok tilhau sanam akaba ayakpa akhaba manam senba anamba ariba sinjak sing yamna pamgalli pongningi apamba ikhaulangbagi minai haibadi thibongi damakta hingba mi haibado oigalli fataba sa sing haibadi ok hui gadha lilna singba jiba sing mangda toina uba amang asoi manam namthiba anaiba amotpa ising hangoiningai oiba amot akai amang asoina thallaba iram khonglam uba maduda puthaba lupana singba toina mangda uba se napse amaragi khudam pandamni isagi thamoi amadi mitki parda kairakpa ibada sing namaz amade saret ki yathang sing komthorakpa thadorakpana namaz gi thaudangda hakchang amusung fi sengdi haina uba namaz solaga amadi waju tawraga loisinba ngamdaba asumba ase mangda toina ugalli lamchat fajadabagi izat mangadaba leirabati mangda isagi parda kaina ugalli kaya yamna izat mangadagi haiba do parda kaibagi thak amadi kairiba mafam matam adugi makha pongani nafse amaragi thaki miyoiba singi mangdi mangjoi oigali artha thokpa maru oiba mang oigande miyoibana thak wangkhalagli matik mangi artha so wangkhalai miyoibana thak wangkhalagli matik miyo mangi artha su wangkhalai nabi paingambar singi mangdi wahi gi manung challi amasung allah wala wali singi mangdi ilham haibte pure inspiration oigali दुनिया ही संसारिक मेटेरियलिस्ट सिंगना नफ्से अमारादा लुप्तुना लेबदगी मसागी लोइना जरकपा मतिक मगुन सिंगबु फत्तबदा मचिन तुमखत हल्ली अफबा गुन सिंगबु इंद्रिगे मखा तमक पोनखिबदगी फदबदा ओंथोरई हाइख्रिबा मियोय सिंग असिना मसागी असेंग बसखंगी मथक्ता सैतानगी मोंग मतो नफ्सानी बुना सैतानगी मथा साथौफम ओइना अदुगा मसागी असुप्पा महौसाबुना सैतानियत ओइना उलक्पा उगनी असिगुमा मियोय सिंगदा मसादा लोनबो ओइरो फोंगनबो ओइरो नापल लेगनी नापल दी अपंगबगी हौरकफम मरुनी इसान हेली हाइना चटपा से मसागी असोनबा उदबा अदुगा अतोपगी अफबा उदबनी अल्लाहगी खुसेम सिंग अबदी मसाना मसाबो सखंगजदबदगी नापल कारकपनी मसिदी मसागी अपंगबगी अमंबगी इपाक्ता मसाना अमुबा फिर खोमदुन आई हाइना लेखचबनी मीगी अफबा उना उंगमदबबु कलक पकवी कलक मिहौगन बसिंगना अतोपबु तुहतनिंगी लंबी सिदा चिरोन चिखा मिवा ngang-ba amadi badnam tawna singba fattaba mahausa singi upaina masagi pambai oirei